Chemical fertilizer shijin-nadaba lahu pathap chatthaduna meeoibagi hakchang da shokloidaba chinjak puthoknaba hotnasi haina Agriculture Minister Th Biswajit phongdokkhre wafam asing asi laurembam amasung ukong sang anigi marakta laiba amukhong canal mayagi lakol singda hangam maru khunbagi thoramda Minister Biswajit phongdokhibane Agriculture Department ki Director amadi Department asigi makok thongba official kyana saruk yaduna pangthokiba thoram aduga mari lainana Agriculture Minister Th Biswajit hai state asida hojik thokliba irang asida maram oiduna state ki sanmilon aduki matek sokhallei Sokse lagli ba sanmilon asi man khatbada agriculture na achoba thodang lawgadoribani law lokpa loiraba matung hangduna leiriba yamlaba lawbuk sing asi ningtham maru marang sing thajinduna pothok puthoksi masigi damak department na miyam gi damak matam pumbada lebli Miyam gi award ba khudingmak department na man khana ba khonagani ningtham mana masing thaba matamda miyam na ising phangdabagi awaba mayoknari ba se kokhanna ba paikhat ba yaba thabak khudingmak paikhatkani Prime Minister Narendra Modi na su chemical fertilizer amadi tilhak hidak na chingba polam sing shijin-nadana pothok puthokna ba khongthang paikhat ba haukrabani state asida su miyam na chemical fertilizer sing shijin-nadana pothok puthokna ba khonasi Ngasigi yumthong khudingda punsi chupa sagonagadaba laina kya naragliba si aikhoina chariba chinjaktagi ayambani khusemgi har yaudaba chinjak sing puthoktuna tinjang kaijang daba khunai ama ohensi lawmi singi yaifana bagi damak thabak paikhatpada politics ki akhuba midyeng da yengloisi haina mahakna makha taki scheme kisiki makhada aikhogi Manipur da 20,000 metric ton अखोगी हार फंगेना लौरसी मसिदा चावर भारत सरकार ना सब्सिडी अमा पिरकदोरिनी हाइरिबा सब्सिडी जे अखोइना कमाई तौदना इन द फॉर्म ऑफ द अखोइ पैसा ओइना लौसी के हाइबसे मफम अमदा समना हरगा थवाल डिस्ट्रिक्ट सिदा लिसिंग मंगा नत्रग लिसिंग तरागी हार जी फंगमम थोपसिदा अखोइना फार्मर्स सिन लौजदना अखोइ लौसी उरबा अदु तारगदी लिसिंग तरा जी की सब्सिडी जे थवाल डिस्ट्रिक्ट पिनबगी अमदी मणिपुर स्टेट पिरकनबगी प्रोविजन जी स्कीम जी मखादा लेरबनिना कोइ लौमी सिंगना कोई हौजितगी हौना कोई लेना तिना देंगा थुकनबा कोई फना लेननबा दु तुंगदा लाकदबा मिरोल सिंगदा हेन हेना कोई सिगुमजी पुक्ताक सिंग जे तंबिरे हर कांदा हेन हेन स्टेट सिदा फननबा अमदी इकोनॉमी की छोंदरिबा पोट पुनमक इरांग सिना मरम वर्गा सि पुनमक जे फगनबा होनमिनसी